Ahan Badamaru as a Pau, Kukijo, Miam, Infal, the Lakomatanda, Tolapa, Prophetic Guide, Kunamak, Anobalanga, Pugini Highland Chief Minister White and Jana Fugo Craig. February Kun Pavaki Manunga, Kukijo, MLA Ahum, government resign to Gatabani Hina, UKL and National Manipur State BJP na luchingba anoba lengak ama sem khaba matungda party asigi anoba president athuba matamda khalaba yana lege Manipur gi anoba lengak asigi cabinet expansion tha asigi tangtara nithoi ama tara manga gi marakta tawraba ya haina official goiba paw amana phongdorakli Amadi, Imphal Amadi Ukrulgi, Miyamna Chathok Chasin Tawbada, Kudong Chana Nabagi Damakta, Manipur Lengakna, Akanana, helicopter service, Hogokre. Kurumjari, ISCOM News Miang Tabi from the Mapu Ahanda Maktada, Suraj Khongban Tabam Taram Okcheli, Hausek Mapung Oiba Pau. Kukijo community gi miyoi singna ana lying gi oina natraga Imphal da lakum matamda hozik palibalengak asina daita pumba pugani haina Chief Minister Yumnam Khemchandna phongdokre wafam asi Ministry of Road Transport and Highways MORTH na sanction tawkiba strengthening of existing pavement from 0 km dagi 15 km 35 km dagi 30 km dagi 45 km National Highway 137A Imphal Kakching Lamkhai section project flag off tobagi thoramda phongdokhibani State Lengak na Sinduna Chief Minister Yumnam Khemchand Cabinet Minister Govindas Konthok Zamamadi KH Loken Yauna BJP Manipur Pradesh ki President A Sharda Chief Secretary Punit Kumar Goyal amadi tongan ba Assembly Constituency Singge MLA Kayasu Saruk Yaduna pangthokhiba thoramaduda Chief Minister na makha taraduna Thanlon Assembly Constituency gi MLA Wungzagin Walte gi Maikei mahakna Chief Minister oirakpada harauba phongtoktuna mobile phone gi khuthangda wari sanarba matung numit adugi numidangda Walte gi hakchang gi fibam soksilakpadagi ICU da admit tawre Churachandpur da matik chaba lying phom leitabana khudong chadre mateng pangbina ba hairakpadagi mahakki maikaidagi angam mamateng tawrba matung ngarang makha taba lying chathanaba Delhi gi damak Walte bu charter aid ambulance ta pukhibane Loinana Kukijo community singe maraktagi Imphal da lakpa maruaina ana layenga mari leinana lakpa singe daita pumba palibalengak asina pugani makhoida karigumba amata thokhalo haiki Masida Natana Lamdamasiki special contractor Kayana Amatoina Punsinduna minus Yaudana Semga Doriba Lambi Asi Chahi Asiki April Tha Faupagi Manungda Loishingani Haina contractor Singi Maikei Miyam among the Chief Minister that has a piki Loidana Chief Minister Gi Maikei so quality maintain Taudana Saba Lambigi Bill P Danaba Chief Engineer da Kanganki Yumnam Khemchand Singna Luchingba Manipur gi anoba lengak sembada saruk yakhiba Kangpokpi Assembly Constituency gi karakpa Deputy Chief Minister Nemcha Kipgen Churachandpur Assembly Constituency gi MLA LM Khaukte amasung Tipaimu Assembly Constituency gi MLA Ngarsonglar Sanate makhoi ahum gi mathakta aina thingkraba Kuki Militant Group United Kuki Liberation Army UKLA na akanba warning ga loinana Kukijo MLA ahum asina tha sigi tangkun phawgi manungda Nauna Semliba Manipur government asidagi resign tawdrabadi ahakpa cherak piragani haina lauthokhibagi paw ama Eastern Post report tawduna fongle report asida militant group asina thokpa cherol amagi matungina hairiba Kukijo MLA ahumasi Manipur da crisis asi laina Manipur government ki nakalda leptuna leiri Manipur government ki mamang thaktagi Hauna Kukijo Miyamgi interest lives amasung dignity gi mayokta leptuna lakhi Central Cherol asina makhata na haikibada UKLA gi warep asi group asi gi Central Committee na lawkhiba warep amani
group asina nemcha kipgen LM Khaute amasung Ngarsanglar Sanategi Maming Singh Paladuna MLA ahum asina Kukijau constituency sing represent tauduna leiraga Manipur state government cooperation piduna leiri haina maral siri group asina final warning Tauri Hairaduna Hairiba Kukijau MLA ahum asina tha asigi tangkun bhabagi manungda Manipur government dage resign taugadabani haina warning piriba asida taudaba tarabadi makhoi ahum asi collaborators singni haina lobaga loinana miyamgi yeknabani maramaduna akan bacharak pirakani hairi UKLA na thamliba directive asigi mayokta kanagumba individual natraga organization singna ayetpa amadi athingba thamlakpa yaroi directive asigi mayokta lakpa khudingmak akanba action lokhatkani hairi report aduda UKLA gi cherol asina hai Kuki Joe Miyamasi Hauzik Lairiba government ki system asida thazaba laite amadi Miyamna taliba demand Manipurdagi Indian constitution gi mathakta makhada separate administration gi dabi hanba laitana tawkhigani haina report tawri Manipur state ta kumjali singani kulhumdoigi megi tang ahumdagi haurakhiba Kanglup ki irang asina maram oiraga state asida political gi charang naba amadi matam khara presence rule thamlurabagi matung handakta nauna Yumnam Khemchan Singh chief minister oina anoba lengak ama sem khraba matung Central Bharatiya Janata Party BJP na Manipur state unit ki oina anoba president ama khananaba sem sare haina party asigi official amana phongdorakli BJP Manipur unit ki anoba president khanba Thinthakhiba asi irang amadi tang taba government ama leitana leikhiba asina achoba maram amani hairi hauzik leiriba Manipur state BJP unit ki president adhikari mayum Sharda Devi asi lising ani kunmathoi gi June 16 Central BJP luchingba singna khalaktuna party asigi thabak thoram sing yengsinduna lakhibani Manipur State Unit BJP ge anoba president khanbagi official oiba announcement letrabasu Central BJP leaders singna Manipur ge oina party asibu Maipu nana puba ngamba amadi lising ani kuntareta pangthokadoriba Manipur Assembly Election Party asibu mai pakpa purakpa ngamba miyoi khanduna organization asibu mapangal kalhanba miyoi amada soidana athuba matamda president ge phamasi sinarakpa yabagi oithokpa leiri hairi Party asigi manungda president oirakpa yai haina panariba miyoi sing adu party asida matam kuina thabak tawrakpa BJP General Secretary L Deven Singh amasung former General Secretary Samurai Latpam Premananda Sharma yauri aduga elected MLA Singhi marakta MLA Sapam Ranjan Singh amasung TH Basanta Kumar ani asisu president oina khalakpa yabagi oithokpa lei hairi Panba yai madudi All India Congress Committee na Manipur gi hanagi Chief Minister Okram Ibobi Singhbo Manipur Pradesh Congress Committee gi President oina khalaktuna pham paihan khiba asi Congress ki oina anoba political khongthang amani hairi aduga BJP State Unit Singhi President Singhi election sing asi national ge anoba president khandringai mamangda pangthoktuna lakhibani adubu Manipur state asida anoba lengak lakpa amadi stable oiba mawongda hanjillakpa asina Manipur gi oinasu party asi anoba president ama soidana haplakpa yabagi oithokpa lei hairi Thasigi Marida Yumnam Khemchan Singh na Manipur gi anoba chief minister oina wasak laukhiba amadi Govindas Konthau Jamna home portfolio paiduna cabinet minister Nemcha Kipgen amasung Loshi Dikho Singh na deputy chief minister amadi Khuraijam Lokena cabinet minister oina wasak laukrabagi tungda hauzik anoba government asigi cabinet minister expansion tobagi thorang asi yamna luna leiri adubu yamna thajaba yaba paw amagi matugina Anoba Y Khemchan Singh na luchingba government asigi cabinet minister Singh expansion asi thasigi tangtara nithoi amasung tara mangagi marakta tawrakpa yai haina panari cabinet minister from Gidamak BJP single leader Singda Manipur gi MLA Singh lobby tawba huna khre hairi adubu central BJP gi luchingba Singh na Manipur gi cabinet expansion tawbada maram chana ningthina allocation tawrakani haibagi thajaba Singh thamli hairi Khudaki oina athuba amadi ana yek yaurokpa matamda miyamda chathok chasinge khudong chaba
ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯁꯤꯡ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯅꯨꯔꯥꯒ ꯋꯥꯖꯄꯥꯏ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯍꯧꯒꯗꯧꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗꯒꯤ ꯏꯝꯐꯥꯜꯗꯅꯤ ꯑꯃꯁꯨꯡ ꯃꯊꯛꯇ ꯆꯌꯣꯜ ꯑꯁꯤꯒꯤ ꯌꯨꯝꯁꯀꯩꯁ ꯍꯥꯏꯕꯗꯤ ꯇꯥꯡ 11ꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤ ꯍꯥꯏꯔꯤꯕ ꯔꯨꯠ ꯑꯁꯤꯗ ꯁꯔꯚꯤꯁ ꯂꯩꯒꯅꯤ ꯑꯃꯗꯤ ꯁ꯭ꯄꯦꯁꯦꯜ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯂꯦꯞꯇꯅ ꯄꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯤ ꯅꯧꯅ ꯁꯔꯚꯤꯁ ꯂꯩꯍꯟꯒꯗꯧꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯤꯅꯤꯃꯝ ꯂꯒꯦꯖ ꯄꯨꯒꯗꯕꯅꯤ ꯄꯦꯁꯦꯟꯖꯔ ꯑꯃꯅ ꯄꯨꯒꯗꯕ ꯂꯒꯦꯖ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯑꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ 8 ꯈꯛꯇꯅꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯕꯨꯀꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯀ꯭ꯋꯦꯔꯤ ꯑꯃꯗꯤ ꯐ꯭ꯂꯥꯏꯠ ꯁꯦꯗ꯭ꯌꯨꯜꯁꯤꯡ ꯗꯤꯁꯤ ꯎꯈ꯭ꯔꯨꯜ ꯑꯣꯐꯤꯁꯇ ꯍꯥꯡꯂꯤꯕ ꯅꯣꯗꯜ ꯑꯣꯐꯤꯁꯔ ꯍꯦꯂꯤ ꯁꯔꯚꯤꯁꯇꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ Devolution of fund to local self-governance की data matungina semba chahi lising ani kun senba chahi lising ani kun mathoidagi hauraga lising ani kun mari lising ani kun manga fauba haukiba chahi manga da tara manga suba finance commissioner recommend taukiba senfam amasung release taukiba senfam asi mayek sengna paladuna data adugi matungina income ja lising ani kun ithoi lising ani kolhum doidagi kaithokliba senfam amatta manipur state ki oina release tauduna lakhibani haina Union Panchayat Minister Rajiv Singh na Rajya Sabha da phongdokre Manipur gi oina tara manga suba finance commission na recommend tauba rural local body gi grant ki senfam chahi lising ani kunithoi lising ani kulhumdoi dagi ngasi phauba thadoktana leiri haiki Manipur gi rural local body natraga panchayati raj institution sing gi damak tara manga suba finance commission na semba chahi lising ani kun mathoida recommend taukiba grant ki senfam asi lupa crore chamaga humdram taret ni haiki mahakna haiki senba chahi lising ani kun mathoi lising ani kun ithoi da su manipur ge rural local body ge grant ki senfam asi lupa crore chamaga kunthra mathoi alot tobada lupa crore humpu manga dasmek manga sino thadokhi adubu senba chahi lising ani kun ithoi lising ani kulhumdoi gidi tara manga suba finance commissioner recommend tauduna alot taukiba senfam adu thadoktana lakli haiki asumna body asigi manipur gi oina senba chahi lising ani kun ithoi lising ani kulhumdoi gi lupa crore chamaga kunthra manga lising ani kulhumdoi lising ani kun mari gi lupa crore chamaga kunthra taret amadi senba chahi lising ani kun mari lising ani kun manga gi lupa crore chamaga nifu manga alot tobada lupa ama fauba thadokhidra haiki Ukhrul district ke Litan township amade chathariba Ukhrul lambi banga mari leinana Litan Sarai Khong Tangkhul Naga Khunja Singh amasung yumlon naba Kuki Khul Sikibungi Khunja Singh gi marakta chawno unkhannarakba amadi AS Sterling chahini funithoi apopa lekhidraba AS Paushim Sharkafung village koba tangkhul naga khunja ama kuki singna tamthina furakhibagi wahauda nakal ani makta ngarang numidang wairamdagi hauna ngasi ayuk phawbada khatna chainabagi thodok amadi thuga yai khaiba tawbagi thodok sing punna nakal ani maki yum kun hena mai thaduna amang ata thokhan khre hairi thodok adu laksin naba khonabada Ukhrul district magistrate Ashish Das na official oina thokiba provisionary order amada Bharatiya Nagrik Suraksha Sanhita BNSS 2023 ge subsection 1 section 163 ge makhada Litan town na koliba mafam singda khundariba khunja sing mayum dagi mapal thokpa thingkhibaga loinana lambi asida law amadi order kairakpa yaba thabak thoram sing ngarang numidang pung 8 tagi athingba sing makha taba order ama thoktriba phawba thamduna leiribani Masigi Mathakta District Magistrate na Assam Rifles ki Kalam Mari Central Armed Police Forces ki ahenba personnel sing Nepal Suba Bihar Regiment ki Kalam Mari amadi Fort Mahar Regiment ki personnel sing maphamadуда deploy tawduna makha taba irang sing thoktanaba security ya kan batharang sing lokhat pahukre Nauna Litan Township ta Nagama Sungkuki Khunja Singh gi marakta nauna thorak liba khana chainabagi thodok asibu makha tana Sangdadanaba community ani asigi Kuki Students Organization amasung Katho Katamnau Long Singh
Sina Mafamaduda Santi Lehenaba Apil Torakli. Hiramasiga Mari Lenana, Manipurgi Deputy Chief Minister Loshi Dikona, Litan Police Station, that chair Logduna Mifam Pangtokre, Mifamaduda Civil Police, Amasung Political Officers, Sing Sarugya Kibaki, Mifamaduda, Tangkul Nagalong, Tangkul Shanaulong, Amasung, Kathogi President Sing, Assam Rifles, Ki GOC, Ukrulgi MLA, SDO, SDC, Amasung, Additional SP Ukrulyana, Mafamaduda Santi Hanzilaknaba Amadi, Makhatana Irang Toktanabagi, Matangda Wakanaki. Manipur के Chief Minister Yumnam Khemchan Singh ngarang Kukijau Legislature amasung Thanlon Assembly Constituency के MLA Wongzagin Walte के Hakchang के fibam Lusilakpadagi ngarang Imphal Airport के air ambulance samada airlift tawduna Delhi की damak The Medicity Hospital Gurugram da advanced medical treatment tawnapagi damak pukre amadi Chief Minister Yumnam Khemchan MLA Wongzagin Walte Imphal Airport unaduna see off tawkre MLA Wongzagin Walte May Lisingani Gulhumdoigi Kanglupki Irang Aduda Yamna Tina Soktuna Aruba Fibamda Delhi da Matam Kuina Layang Lurabamatung Mahaki Mayum Churachandpur District Lerakibani Hairi Mahak Thasigi Tang Tareta Hakchangi Fibam Fachilakta Badagi Churachandpur Medical College Ta Pukhat Laktuna Hospital Asigi Intensive Care Unit ICU da Stabilization Taunaba Thamduna Lakibani Hairi Chief Minister Y. Khemchana MLA Wongzagin Walte ki Hakchang ki fibam adu ngarang numidang chuppa yengsinduna leikhi tungda advanced life support yauba ambulance sama Dr. Singaloina na Imphal dagi Churachandpur da thaduna MLA Wongzagin Walte Churachandpur Medical College dagi lokhatlaba matung Chief Minister na air ambulance sama sinduna MLA Wongzagin Walte Delhi da pukhiban hairi MLA Wongzagin Walte ki Hakchang ki fibam hauzik khara fagat le hairi Chief Minister Yumnam Khemchan Singh na Imphal Airport MLA Wongzagin Walte ga unakhi baduda Naba Paduna Thuna Halau Haina Wish Piki Manipur Police King Asi Ayub Thokpa Bulletin Amagi Matungina Manipur Police Amasung Central Security Forces Singi Apunba Khutpu Amana Technopol District Technopol Police Station Konba Molnom Amasung Molnoi Khul Singi Akoibada Chathakiba Counter Insurgency Operation da Lalhoba Singni Chingnaba temporary camp Thugaiduna military equipment amadi Khusu Khulai Kaya Phagat Pangam Khrehairi Security Forces na Phagat Laba Khulai Singh adudi AK rifle ama pistol ama improvised mortar ani single barrel rifle ama live improvised mortar bomb ani 7.62 mm ammunition tara IED wire bundle singna single loinana IEDs tara mari Phagat Pangam Khibaga loinana Phagat Laba IED Singh asoyangam yaudana mafam aduda disposed of ki hairi Security Forces ke ani search operation da None district ke Nungba police station konba Taikhang amasung Lenglon Khulgi mafam singda chathakiba search operation da security forces na magazine ga loinana 7.62 mm AK-47 rifle ama magazine ga loinana US carbine M2 ama magazine ga yauba .22 pistol ama DJI drone ama 8 mm blank rounds mari 5.56 mm ge round tara taret 7.62 mm ge AK-47 rounds nifu taret 9 mm carbine ball rounds nipan 7.62 mm SLR ball rounds mapul 12 bore cartridges taret Bofang radio sets ani amasung Cortez wire singni hairi Chief Minister Yumnam Khemchan Singh na luchingba Anoba Manipur ke popular government asida Kukijau Furup ke MLA Nemcha Kipgenbu Deputy Chief Minister oina hap ki bamadi MLA LM Khaukte amasung MLA Ngorsunglar Sanate Nauna Semliba government asida support tawriba asi akan mamawongda condemn tawi hairaduna Indigenous Tribal Leaders Forum ITLF ke luchingba Ginza Volzongna Kukijau Legislature ahum asina makhoi community singbu mirai bani haina phongdokli Paumi Singda mahakna phongdokladuna Kukijau MLA Singna Manipur Anoba Popular Government asida yauroi da bani maramdi Kukijau Council na karigumba Kukijau
MLA Singh na Manipur ge popular government semada saruk yarabadi tungda thorakadaba afafata Singh ge daita masa na pujagadabani haina laukthokkiba leikre komjale Singh ani kulhumdoi ge megitang ahumdagi kuki amasung maitai ge marakta leiriba clash asida kuki jau chani hena sikre mioi lising tare romge yum kai mai thadopiduna mang takhan khre amadi kuki jau lising ni phu gi mayum makai leitaduna IDP oina leiri asigumba thodok sing thokrabasu kuki jau MLA Singh na maitai community ga chatminaba pamli haiki handak Churachandpur gi yauna kuki jauna khundariba ching gi district singda chathakiba khongjang adu violence ki act nate kuki jau miyam gi thamoi da leiriba khoisaunaraba amadi MLA ahumda pendaba sing phongdokpani haiki ITLF na nauna semliba lenga gasida thajaba thamde makhoina taliba separate administration gi dabi asi leptana chathakigani aduga kuki jau MLA Singh asina Guwahati da pangthokiba mifamda longthu resolution ningsing pham thoi haina ginza Wulzong na phongdokhe Myanmar gi India ga tainaba border paringda camp sing sadana operate tawriba Indian origin insurgent group sing mathak Indian army na Myanmar gi ngamkhai lansinduna drone bombing sing toina tawduna landabada maram oiraga lebak adugi sovereignty ngakpa ngamdre haina akanba mongda yaningdaba phongdorakli Myanmar gi news agency amana haikibada tawkhibagi matung inna February gi tang amagi nongalamdai pung ahumlom tabada Panso township ki Yaithayok khulda Indian army na drone bombing tawduna landara ki hairi report asina haikibada Myanmar bu ningkha tambalebak amani haina claim tawzariba military janta gi lengakpa singna ngamkhai lana landarak liba asida ngakthokpa ngamdre amadi yumlo nariba China Thailand amasung Bangladesh kumba lebak sing asina hanjin ngamkhai lana landabagi fibamasi oiramlagadi kari oiramgadage haina phongdorakli lebak amana international gi norm amadi standard thugaiduna lebak adugi hauzik oiriba military gi asonba asigi khudong chaba lawduna violence asi tathabani haina masak maming takthokdaba naga politician amana agency asida phongdokli panbaya abadi mamang chehi lising ani kunmanga gi July gi tang 13 da attack adugi matungda matam aduda ULFA aina thodok aduda lalholob asigi Lieutenant General Nayan Medhi alias Nayan Ashom Sikhi mahaki mathau mangam pangthokre makha taba attack ta lalholob asigi Brigadier Ganesh Ashom amasung Colonel Pradeep Ashom Sikhi haina phongdokhi Manipur Police amasung Central Security Forces ki apunbati mamana ngarang Kangpokpi District ki Kangchu Police Station ki manung chanba Aulmun Songlung amasung Langzol Khul Singh Chingmaida paktak nana lam ekar kuntareta ain kai na tharamba popi pambi sing yanthatuna mang takhan khre mang takhan khibaga loinena mafam aduda saramba lautang sang manga mai thaduna mang tahan ki amadi security forces na makha tana thiba humbagi thabak chathabada mafam adudagi thumbora amaga loinena fertilizer bag manga amadi two wheeler canbo Nike ama phagapangam khi hairi Manipur Public Service Commission MPSC na Kaukhiba Education Subject ki ahangba Assistant Professor ki recruitment ga mari leinana Dhanmanjuri University amasung Manipur University ki Education Mahiroi Singh Education U gi gate mamangda silent protest sathakre ngasi nungthil pung amarom taba matamda yamlaba Mahiroi Singh aduna no allied subject for education. Education is not an option. Our degree, our right. No allied entry respect. MU order haiba play card sing paiduna. Kongjang Changsin ki. Kongjang aduda sarugya kiba Manipur University ki Education Department da research scholar oina PhD tauriba Nongthombam Buddhachandra Singh na Phongdo kibada Directorate of University and Higher Education na MPSC ki Kuthangda College ki oza Chamri ga tara mapal na launaba notice tawkhiba leire adubu education ki oina allied subject asi Manipur University na order ama thoktuna
kakhiba leire maramaduna oza lobagi process asida Manipur University na thokiba order adu chana handuna education khakki oiba oza lobi yu haini education yu amadi mari lenaba singda memorandum kaya pisin khiba leire adubu ngasi phawba thabakta onthok pirak tabana laibak thibani loina na education gi oza loba matamda pure education gi leiriba matik chaba mahairoi sing oina khanbiyu allied subject sing Chana Hanbiganu Amadi Manipur University na allied subject kakre haiduna order thokibadu Chana Handuna Oza Lobagi recruitment asi Niom Chumna Pangthopiu Hairiba Ozagi post asi Launabagi Damak MPSC na thokiba notice amada postgraduate in concerned subject haina notice thokiba adu handak ikui dana nauna tholakpa notice amada amuk postgraduate in concerned relevant and allied subject haina onthora khiba asi education ge mahiroi singna yaba ngamloi haina phongdokhi amarabda ngasi khongjang changsin khiba sing adugi maraktagi mahiroi khara education yu ge director ga unaduna wari sana hanke wari sana khiba aduda education yu ge director ge maikai dagi mahiroi singna tanliba dimanasi chatliba February gi tang kun phawgi manungda thabakta onthoknaba hotnaragani haina thajaba pirakpadagi mahiroi singna changsin lamba khongjang adu handokhi ngasi khoi chhatra sing la isi Manipur University aduga Dhanmanjori University gi education department gi chhatra sing anta Directorate of University and Higher Education Manipur sina khoi MPSC gi kuthang da college gi oja samri ga tarama pa logani na tawkan sila khoi education gi oina di allied subject se Manipur University na kakhibo order am lei jai madigi order do adopt tobiu madugi matungina khoi gi education gi oina di oja se lobiu na khoi na akoi representation ko hanjan phajan jagi be leijare adagi director sir gasu adum ani ro humla akoi unajare adanga si sisu director sir na akoi sentang unasi la o na dumaina budi matam thabi rakone do laibakti budi director sir se leiram ai tar aduna akoi se akoi gi education gi oja ko bu matam si dei sta pure education gi leiriba chhatra sing matik chaba myam am lejai masidai dum khanbiu allied subject ku chatnan bi ga no education gi de MU na akoi gi allied subject se ka e na phokribo order du adopt tawraga madu Tanga recruitment tobiu na akoi haijage na chhatra myam siga punna lakchaba ado hojik director sir se akoi lakri bawba dum siga director sir se laga akoi wari sana da ngai chakin Naharol Sintha Kanglop NSK Wangkhai Kaithela Sangbina Sinduna Ahan Boina State Level ki thakta layekpha changdamnabagi thoram amangasi Wangkhai da leiba NSK Multipurpose Community Hall da pangthokre Housing India amadi ko ki narco terrorist singna chatharakliba proxy war haiba yauna miyoibagi hak khongau nariba Armed Forces Special Powers Act amadi matik manga leba Manipur ama ohelasi haiba thim sing asida yumpham oiduna pangthokhiba layekpa changdamnabagi thoramadуда chaurakna mahiroi chani henbana saru yakhibaga loinana changdamnaba asida mai paklaba mahiroi singi mafamda mana mathum sing yenthokduna pungning thawatkhi hairiba layekpa changdamnabagi thoram pangthokhraba matung mana mathum yenthokpagi thoramadуда Amkil gi President Laurembam Nganbina athoiba methong NSK gi President Mayengbam Sanatombana Thoramapu DMU gi History Department gi Associate Professor Dr. Malem Ningthauja amadi Wangkhai Kaithela Sangbi Nupi Marup gi President Guru Mayum Anupamana akhanaba methong lensing oina saruk yakhi Kasi Naharol Sintha Kanglop sinjaduna pakhokjaba first state level painting competition asi handak ka ahan moina pakhokjabani nasingna kona si pakhokgi maramdi asuk waraba Manipur hujing mai unariba India amadi nato terroristinga usuna sathariba proxy war amadi miyoibagi hakkoina ba maruina Armed Forces Special Powers amadi bangtik mangal leba Manipur mu si haiba tim sikta inhum ha asi adu leba competition sabni aibe technical competition sida drama satu satri seni karibala participate tobi aduga aibe competition sida category ani to kai chei an category da category A da
class 5 begina class 8 pau ama amadi 2020 da class 9 begina 12 pau ba hai ba asi su liptana hang sina kang na ang su chigini hai su Manipur Students Federation na chatharakibada Aikhoi Lairik Ningthina Tamsi Haiba Campaign Asege Kunsuba Ningsing Thoram ngasi Imphal West ke Lamsangda leiba Praja High Secondary School da pangthokre Thoram aduda Social Scientist Dr. Dhanabilai Shram Praja High Secondary School ge Principal Lamabam Sangita Model High Secondary School ge Vice Principal TH Nandina Kaisamthong High School ge Headmistress Salam Sunita amadi MSF ke President Hizam Roshan na maru aba mithung len singone saru ya khi ngasi ge thoram aduda keynote address ke warol piraduna MSF ke General Secretary Sundar Khumanna hai khibada education ge lamda sotha duna leiriba asibu kharada oirabasu pukhatpa ngamnabagi pandamda kumjalising ani taruk ki February ge tang mapal dagi MSF na aikhoi lairik ningthina tamsi haiba campaign asi haudoktuna lakhibani hairaba campaign asi gi makhada tongan tongan ba district sing ge manungda leiba lenga ki mahiloisang sing kayada yengsinduna lakhibaga loinana masida thengnariba khudong chadaba kaya maru oina school sing gi infrastructure mawong tadaba amadi fibam sokna mapu pandaba amagi mawongda thambiba amadi Leifam Thokpa Ozama Singh Suna Leihandaba Singh Asi Leiriba Mahiloisang Singda Ayamba Thengnari Masida Karamba Mama Mapa Oiba Singna Lenga ki Mahiloisang Singda Macha Singbo Mahitamba Tharakadoribano Haiba Asisu Mari Lenba Education Department na Wakhal Khanthaba Matam Oirakle Loina Manipur ge mafam ayambada Khunda Leita duna hingminariba khudingmak senthok lambi leijadaba Nomagi chara tanduna hingba imung manungi masingna hena marang kaina leribani masina maram oiraga macha singbu mahi masing tamhannaba honabada awaba kaya mayoknaduna macha singbu masak thokpa mi amamam ohennaba ngamlaroidra haibagi mi paiba sing poknariba si kokhanba ngamnaba Manipur lenga ki education department asida ahenba miyang changbinaba haina su mahakna apil tawkhi Lamdam asida lairiba education system amadi health sector da afaba chatna kanglon ama lehenabagi damakta ngasidagi hauna tongan ba school yauna healthcare center sing yengsinba hauragani haina World Maite Organization WMO gi maike dagi phongdorakle sagolban ingu damleikai da leiba organization asigi conference hall da pangtokhiba paugi mefam amada WMO gi general secretary Longjam Samson na phongdokhibada Manipur da afaba khunai ama oinaba hotnabada education system amadi health sector asibu phahanbada nattana self independent oin economic ama leiba haibasi yamna maktangai fade maru oina lamdam asigi senmit loan fattaba amadi ka hena fibam sokchillaba khunai ama oina leirakpana maram oiraga education sector asida leiriba lenga ki school amadi lanai school anigi khenaba chaurakpada nattana lenga ki school da mahi tamhanbagi mahut private school singdana mahi masing tamnabagi wakhalon amada leirakpa amadi private school singda mahi masing tamhanba ngamlaktabagi awaba kaya mayok nariba fibam sing phanaba lenga ki school yauna private school sing asi yengsinbagi khongthang asi lokhatlakpani Masida maru oina primary dagi hauraga high school amadi high secondary fauba leiriba lenga ki school singda piriba khudong chaba sing amadi lengakna pitharakliba scheme sing phanghalibra haiba du kupna yengsilagani loinana private school singi oina su tongan ba mafam singda khurak hangdana hangnarakpa gi fibam amada lakliba si afaba mahiroi sing puthoktaba honarakpa gi su oiramba yai Adumakpu Kurak Hangdana Lanai School Panghangda Hangnarakpa business ama oina mawongda lakpa amadi mahiroi singdagi maram chadaba tongan ba kahenba fee yauba kahenba charge lokhatpana chingba thausil sing asi amuk hanna tawbidanaba haina su apil tawki mahakna makha taraduna lamdam asigi education system asibo apaba education system ama ohennaba ngasi dagi hauna tongan ba mafamda leiriba school sing yengsinba hauba haibagi warep asi lokhatpani maruoina NEP 2020 da yauriba Manipuri loan maheitam
tamhangadabani haiba wafam asi yauna leiriba tradition amadi culture gi oiba sing asibusu hauzik leiriba lenga ki mari leneba singna school gi syllabus ta mapung phana hapsin biduna mahairoi singbu ningthina mahi masing tamhanba phanghanbiu haiki loinana lamdam asigi oiba health sector da maru oina rims amadi jenims ki hospital da miyoi kayana thawai kannanaba haiduna layengba lakpa matamda थोगहनिंगदबा थौदोकसिंग थोलकपगी ममीसु उरिबनी मरमदुना मसिगुंबा थौदोक कया असि थोक्तनबा एमएस अमदी अथॉरिटीज सिंगी माइकैदगी होनबियु लोइनना हेल्थ की सेक्टर असिदा हेल्थ का मरी लेनना मियामदा पीरिबा खुदोंग चाबसिंग अदुबु फंगहलिब्रा नत्रगा फंगंद्रिब्रा हाइबसी असिसु WMO ना कुमना यंगसिनबा हौरगनी हाइबा वाफम सिंग फोंदोखी हौजिक सानबगी पाउ ngasi sanabagi pauda Manipur Veteran Cricket Association asinduna chatliba tha asigi mari dagi hauraga Langtabal Public Ground da chatharakliba T20 Manipur Veteran Cricket Tournament ki ngarang sanakiba match number Taramathoida SNC Sangai Pro masung YUCC Kwakethel Moirangpurel ga sanakiba match adugi Sayed Nabas Singh Tournament Committee MVCA na kupna khanaraba matung match adu YUCC Kwakethel Moirangpurel na winner oire haina laukthokre Loisilakpada maru oiba pau amuk hana Kuki jo miyamna Imphal lakpa matamda tholakpa afafatagi daita pumnamak anoba lengak asina pugani haina Chief Minister YKM Chana phongdokre February kun phawbagi manungda Kuki jo MLA ahum government gi resign tawgadabani haina UKLA na khangalakre Manipur State BJP ne luchingba anoba lengak ama sem khrabatungda party asigi anoba president athubada khallaba yana leire Manipur gi anoba lengak asigi cabinet expansion tha asigi tara nithoi masung tara manga gi marakta tawraba yai haina official gi oiba paw amana phongdorakli amadi Imphal amadi Ukhrul gi miyamna chathok chasin tawbada khudong chana nabagi damakta Manipur legakna akhanaba helicopter service hodokre Hoziki onidi ICOM news na pizza ba Manipuri pau matang asilo shinjare miyang tabiri ba singbo amuka hana kurumjare